Berian की audio tape case कोना गुवाहाटी की forensic science laboratory थाजरक्री national forensic science laboratory द सिनक्री नवेंबर अहुम द hearing सतागदौरी कुमजा इंग्लिश सिंगानी का खुनगो हुमदगी में अहुमदगी मणिपुर थोलक लीबा कांगलुक की हाना सुनबा थाउदोक मरी लेना हानगी सब मिनिस्टर एन बेरियन गिनी हाइबा audio tape amagi asum aran khangdoknabagi makha taba goyel November ahum Supreme Court na satharagani August taraga mapan satakhiba hearing da Guwahati ki Forensic Science Laboratory na audio tape adugi matang na pikhalakpa report ta Supreme Court na pian na paphungtokhibaga loina Gujarat leiba National Forensic Science Laboratory da asum aran ningthina khangdoknabagi thaudang sinaki Solicitor General Tushar Mehta amasum Additional Solicitor General Aishwarya Bharti na court Guwahati की Forensic Science Laboratory ने audio tape की खुंजेल दो बेरियन गिनी हाइबी की मतंग मपुंग फाब रिपोर्ट पिखलक पंगमद्री हाइना कोर्ट फोंदोखरबा मतुंगदा Justice Sanjay Kumar amasum Justice Arvind Kumar की बेंच ना गुजरात के National Forensic Science Laboratory दा audio tape अदुगी असुम अरान सबसाना खांगदोकनबगी थौदांग सिनखिबनी बेंच अदुना हाकी सोशल मीडिया दा वायरल ओइरखिबा audio tape अदु सेमदोक सदोक यावब्रा अमसुम बेरियन गिनी हाइबा सबसाना सुमलब्रा हाइबदु गुजरात के National Forensic Science Laboratory ना थिगलगा चयोल तरुक की मनुंग मपुंग फाबा रिपोर्ट अमा कोर्ट पिखलकदबनी हाइना खनखि कांगलुप अनि की मरक थोकलिबि इरांग असि हेना पाकथोक साकथोक हनबा याबा मोंग एन बेरियन वाफम कैप फोंदोकपगी वारोल यावी हाइबा audio tape अमगी मतंग कुकी Organization for Human Right कोहुरना पुखलप केस अमा Supreme Court वेल सतदना लाखिबनी माइते अमसुम कुकी सिंगी मरकता नुंगसिना हंदनाबा मोंगदा बेरियन वाफम क्या संदोखिबगी audio tape अदुगी असुम अरान खांगतोनबा Truth Labs कौवा private laboratory amana थीजिन मद audio tape की खुंजल अदु बेरियन गिनी हाइबा सादा मौद्रागु हुमदै सुमलेना कोहुरना क्लेम तौखरबनी मणिपुर लेंगांग नदी audio tape अदु कनागुंबा मियोय खरना सेमजिन साजिनबनी हाइना मराल सिरदुन हाइखि मदुरी मणिपुर खुंदारिबा कांगलुप मसिल गी मरकता अमन अमबु थाजबा थमंदनाबा मसुम कांगलुप मसिल गी मरकता सिंगसेप थाबो ने सेमजिन साजिनबा audio tape अमवा सोशल मीडिया दा वायरल ओइहलखिबनी M16 rifle yaun lan suklai kaya marum phare Kangpopi district ki manungsanba mauhing amasum sangaubung village ki lona ba mapam amada security force na thihum bigi thabak sa thabada US na sab M16 rifle amasum lan suklai kaya marum security force na phagat pangkhre operation adu da arms court gi lut tawkiba .303 rifle ama magazine ga konawa CMG ama 7.62 mm gi LMG gi barrel ama maru ani ga konaba lethot ama pistol ahum .22 gi rifle ama maru nifu yauba magazine ama su mafam dagi phamangkhre ball action rifle taruk single barrel rifle ani 12 mm gi ammunition taragani thusu security force na recover tobangam amasum paushna makhata na hai improvise projectile pompi ahum hand grenade ani baupeng radio set mari bulletproof jacket ahum su Court Gym Village Sathaba Operation Fort Monkey Security Force na magazine ka kona ba 9mm carbine ma single barrel rifle amas fogat lehdi Bod huran ba khakna tana nupi phawa hu khigidra pakhatle ozoi BJP na hu da kari bulai bage Constitution huran kre bod huran ba khakna tana nupi phawa huran khigidra pakhatle haina okram zoina ngasi phongtokre Imphal gi City Convention Center da Bot sor gadi sor haiba thim gi makha MP session sinduna pangthok rally ama da wangang laduna o join haiki madam ama da nongthomam beren minister oiring ne Manipur sana laiba ohen gi haiki adu ba hojikti ku laiba oiri BJP gi MLA kuntragani thui mai pakhi makhoi sana kuntragani thui adu bu sogatpa lupa MLA khara si yoksingkhre makhoi khara adu gi lenga aduna ni ngasi ekhoina khun takhatlakli base sana lupa mayam duna ngak padigi natra Masigi responsibility kanagino masi BJP gi karigi oiroi maduna maram oiraga Prime Minister Narendra Modi Manipura ikaiman madigi lak ngamdabani amasum mahakna makhatan haiki Manipura Modi su lakhidre ata su lakhidre moida su lakhidre lambi su loire Manipur pumroi loire MPCC ki President K Megasandra Thora Madu haiki BJP in Election Commission of India Central Bureau of Investigation amadi National Investigation Agency na singba Central Agency kia bo political gi khulai oina sisinari Thora Madu da Satagiri Shankar Olakana haiki
Mikhal Aran Thawong Kya Sathari Habiki Matana Matik Sabu Kudam Sangdam Sing Election Commission Pishin Kibale Credubo, House Power Commission Action Amata Lokat Paritri, Manipura Hausi Ing Tabapibam Hanjan Hanba Ngamdabaga Loinha, Prime Minister Narendra Modi Isterashiki Matang Wangang Dana Laki Bamaramna, Nauna Mikhal Pangtopo Matokta Hanasapongtoki, BJP na Constitution Kungau Nare Hain Maral Shida Duna Toramaduda, Christopher Tilak Nike. Awang Nupoki state singda central government akanaba miyeng sangadabane center na karigumba aran ba thorang ama lokhatlagabadi awang nupok lamdam gi miyoy sing awaba mayuknaba masana taba hen sumang na phongtoki Manipur nauna Mikhal pangthoktuna fresh mandate ama lawraba khakta santi hanjelakani saptagiri Haukiba say English singaniga kungo humdugi me humdigi hauna tholakiba irang asina maram oiraga Manipur tangdo laita daba phibam ama mayuknari basi athuba matamda assembly Mikhal pangthoktuna miyamdigi fresh mandate ama lawraba kaktada shanti hanjelakpa ngamgani haina AICC gi Manipur in charge ama oriba Congress ki MP Saptagiri Shankar Ulaka na phungtokri ngasi MP session sinduna city convention na pangthokiba bot sor gadi sor haina mingthonba state level rally amag mari leina wa ngang duna AICC ki Manipur in charge Saptagiri Shankar Ulaka na makhata na hakibada Congress ki demand yamna sami kangluk irang mayunari be state asida nauna Mikhal pangthoktuna miyamna makhoi goeba government am khalaba khaktada laidibi issue singa sima pungphana loisinduna shanti hanjanma ngangani Laibi issue asigi waroisin purapung ngamdriba phawdi state asida santi hanjalakpa ngamloi Congress ki maikedi gi Manipur miyam gi tamakta sabsana lebli loinana lamdam asida mapung phaba santi amasum masin mana oibi gi nungsi sana bipamna purana gi tamakta khonagani state asigi assembly seat humfu laibi gi manungna BJP amasum asiga satminariba party asigi MLA yankhai ga mangana leiduna session tawrabasu ningthina lengak session haitabana maram oiraga sei asigi February thadi state asida president rule thamduna lakhibani Manipur thokliba crisis asigi matangna Prime Minister Narendra Modi na Haujuk Power Tumina Lashilibasi Yaningde Prime Minister Modi na Manipur laktuna state asigi Haujuk Wariba Pibam asigi matangda Sapsabu Wapam Amathamgadabane Say any Hana Kangluk Irang Mayung Naduna Laki state asida Haujuk Power Prime Minister Narendra Modi gi Makedi Manipur Kongsat Pangthoktana Tumina Lashilibasi Yaningde Adumapu Congress ki Lusingo Rahul Gandhi Amasum AICC gi President Malik Arjun Kharge anidi state asida kyara khana lakre Manipur thoklibi irang asiga madi leinana sei asigi September 15 digi October 15 phawbada Congress Party na Bharat simba thuna nationwide signature campaign thargani loinana miyoy crore 10 gi mathakta signature khomduna India gi president natraga Election Commission of India summit tawragani BJP na Manipur constitutions violate tawre haukiba tha ani rongi mamang su Congress ki mekedi gi BJP na Manipur constitution violation tawriba asiki matangna miyam da mek singna khangana na ba program pangthoki balekre Congress ki mekedi gi Manipur election pangthok tun democratic government ama laktri ba phawa leptana honaki ge nakhi National Highway Sing Free Movement Yahandana Thamlibasi Kuki Singi Separate Administration Tumina Pikhrabra Singnare Rupasandra Kangluki Irang na Maram Oraga Haujuk Pawba Satok Sin Tauba Yadana Lerakiba National Highway Singda Center ki Maikedi Free Movement Yahalagani Haina Fongdokraga Ngasi Pawba Karimata Taubangam Dana Leribasi Kuki Singi Separate Administration Department Pikhrabra Haibagi Singnaba Lady Haina UPF ki President Nangthombam Rupasandrana ngasi kunung mamangda leiba lamjan ba sanglena pangthoki ba UPF ki kungatere suba mapokumon thorongga madi lena phongdokre mangna makhata na hai ki bada UPF na hek saphonglakpadi ngasi phaw tuan ba singilam singda satuna idea of Manipur gi wakhalonda yellow mi sing nungsi sanana leminna ba honaduna leiding it mar asida lona yadaba mapandi gi sanglakpa mi top singna Manipur thugaina ba honarakpa masum aran ba yumpham yawdaba report ama PUCL na phonglakpasi UPF na akan mamona kanem tawi UPF na pamjabadi hauji tuan relief camp sing da leiriba IDP sing asi athubo da mayum da hanjin hanmani Manipur na India da puluba gi phangpham tokpa hak sing sabsana phanganduna idea of Manipur gi wakhalon da khundaminari bi yalomi kanglu furup sing nungsi sangan hingminasi UPF ki apamna ki panba yabadi Ngasigi Thauramadu NIPCO gi Vice President Birendra Singakham, MAPI Council gi President KC Romeo, UCM gi President YK Dhiren,
AMPFA की प्रेसिडेंट के थोइबा कादा की प्रेसिडेंट हाइस प्रियो कुमार प्रेसिडेंट मेंबर ओने सरक याखी लोइनर रिटायर्ड हेड ऑफ डिपार्टमेंट पॉलिटिकल साइंस डिपार्टमेंट इम्फाल कॉलेज के शेखजिन रिसोर्स पर्सन ओने सरक याखी ngasi की थौरामदर इराइबाक इरमदम की दमक थवाइना पोंता पिख्रब अथौबसिंगी मफमदा मिनि अनि तुमिना लेप्तन इकाई कुमनब सुटखी AR na Indo-Myanmar border operate tauba extortion ring ama thugaikhre Assam Rifles na Indo-Myanmar border ki area da criminal gi oiba thawong sing laksinna ba madi law and order maintain tauba mari lenana paikhalakhiba thawrang ki manungsana border area da operate tauba asowa extortion ring ama thugaikhibag loinana thawdo odur siena ba maru oiba miyoi ama phare hari Assam Rifles ki pawman hariba na intelligence ki akhanaba pawma phangmadigi Tenopal district ki manungsan ma border town more gi yamna nakna leiba Haolenphai area da hokiba August kunga tarukta Assam Rifles local police amasum paramilitary unit singna yum singda sangduna thibu humbigi thabak sathabada extortion ring asigi maru oiba miyoi asi phagat pangokibani pharaba miyoi asi criminal gi thawong kya sathariba belas volunteer eastern zone gi khangbu singa mari leinarongani haibigi singna balai miyoi asi dagi extortion network operation amasum khulai smuggle tawbaga mari leinaba digital proof sing yawba mobile phone amasu fogatle hari Manipura athubada miyam ki lenga amadi laklagani matamdi haiba ngamde speaker Manipura athuba matamda miyam ki lenga amadi soidana laklagani adubu karamba matamda lakadagi haibadadi haiba ngamdi haina assembly speaker TS Heitrapatana ngasi Imphal East ki Begapati lekaida leiba maki mayumda Indo-Myanmar Sport Association singja mayum nam lekai gi player singda tracksuit yenthokpagi thorongga mari leina phongdokre mana makhatana haikibada Manipur popular government ama thamba haibisi miyam gi apamane duga politics story ba ekhoi gi su apamane adubu karamba matamda semgadagi haibadadi ekhoi gi khutta leibana tabanina haibengamdi Irang asina maram oiraga lanjelaktuna tuan relief camp da leiriba IDP sing makoi gi hanagi mayum singda hanjinana balengana soidana silakani National Highway sing atubura free movement lehalagani haibigi thajaba leire iramasigi matana bara sarkar amasumari leina stakeholder singa yamna kana wari sanaduna hotnari haki LOC lanchinana bo hotnaramba theories ani kaptuna hatkri Jammu and Kashmir ki Bandipora district ki manungsana leiba Gore sector ki line of control LOC lanchinana bo hotnaramba militant ani ngasi ayuk Indian Army ki team amana nongmaina kaptuna khatkri hari agency ki paun hai Jammu and Kashmir ki Gore sector ki manakta leiba LOC da ngasi ayuk Pakistan rom de ki terrorist singna bisna kusukulai singa loina lanchina bo hotnari haibigi pauk sing intelligence singna pirakudagi maphamatu ki akoiba da Indian Army na Pakistan operation sathaki hari amarom da Srinagar da based of Indian Army ki Chinara Scrop ki officials na phundoropagi matungina di JNK gi law enforcement body singa madi Indian Army ki apunwati mamana hari LOC ki manakta ngasi ayuk masing yamlaba group sing deploy tawduna Pakistan lom digi LOC da phaujinduna lakna bo honaramba terrorist sing thengna khibaga loinana hairiba terrorist sing aduna security tamna nomai kapsulakhi amadi security forces sing hannu nomai kapa matamna nakal animak akan mamon khutuna khi hairi minute manga ro mafam adu nomai kapnaraba matungda terrorist sing adu Pakistan lomda sensinduna amadi asonggi khudong saba lawduna nan thoktuna senkhi aduga Indian Army gi timna mafam adu sangsinduna thiu humbagi thabak sathabada terrorist ni singnaba mi ani nomaina panduna siduna lerambani hairi makhoi degi security forces sing apaba makal gi suklai amadi nomai maruna singba kaya phangba ngamkhi haina agency gi pauna phungdorakhi mara leiba personal sing athubar action lokhat piyu nazaki Thasi ki mapanda Ketrigau Yungkhaiba Makhale Kaida Leiba Yungkhaibam Aziz Allies Angangu Impal East Commando ki team man mayum de ki phaduna puraba matung tamthina purak par sienaba commando personal singi mathakta higher authority ni action lokhat piyu han Yungkhaibam Athletics Development Association ki secretary Yungkhaibam nazakat na phungdokre ngasi Manipur Press Cup ki Kabru Hall da pangthokiba pawgi mipma da wapam masi phongdula Yungkhaibam nazakat na hai thasi ki mapan gi ayuk pung mari khar helakpa matamda yum gi thong hangu haina thong thilakpadigi thong hangduna matamda police oiramki police singa duda kari leibigi haina hanglupa matamda nang angang natra haira go hangpang tawduna police ki gypsy namduna phusaidun pukhibin hari police ki miyoi singa duna phubu yaba phuraba matung yum gi mida phone taraktuna lawba lakna ba khangalaki loidana yum da police officer khara laktuna family gi statement lakhi amani lakli po officer singa duna phongdorakpada police khara na tawkiba thaba adu lale adubo ASP duty leibana action lawba da khara pharak tari thawdo asida scenery ba police ki mathakta inquiry tawduna ASP hek office ta lakpaga report
thagatlaka action lokhatkani hairaga ngasi phawba karigum action amata lokhotuna leiribasi athuba matamda action lokhatpiu hana saphongtokhi PUCL gi report yumpham yaude hairakpa yaningde KSO People's Union for Civil Liberties PUCL gi report yaningdaba phongdokpa yumpham yaude hairakpa bias oi hairakpa FIR phawba panchinba si anauba nati haina Kuki student organization phongdorakli ngasi KSO ra tholakhiba sirolamada thaurang sing asi kokomi natragana maitai gi civil society organization singna tawbu ngaktani Manipur gi irang asi ga mari lainana maming leraba independence organization natragana social activist na natragana human right advocate na report natragana comment pirakpada maitai gi wariga sanadrabadi madu aran bani hairakani anti maitai ni haini amadi pro Kuki zauni haigani loinana sathiba legal action phawbu mayunagani editor guilds of India gi fact finding team na tampak ki media singi role gi September ani gi report phongkhibada maitai phurumna akan mong yaning da phongtokhi all Manipur working journalist union amadi editor guilds Manipur na report adu satnaba yaba nati phawba haiduna legal action phawba ECI gi mathakta lokhatkhi matamadu hanagi chief minister N Berena lusingba lenga ana FIR ama EGI gi mathakta lokhatki thasigi kunga taruk ta kokomi na thokiba press statement na hakiba the coordinating committee on Manipur integrity kokomi on behalf of the peoples of Manipur unequivocally reject the recent release independence people's tribunals IPT report of the People's Union for Civil Liberties PUCL haikibasida kokomi asi maite khaktagani Manipur la liba furu khudimaki na ti haina case on singtorakli Rape case the Siena say Kuntragamangum Suraba Mui Fari. Say Sige me Taragaret Tokiva sexual assault case Kamari Lena, Mao police and Sahi Kuntragamangarum Surabanupa Mangarang Pavangam Kriari. Police ki Pauna equis a Simhana crime Satarabamatung Matam Queen and Lotum Lakipini. Equis a Sigimaming Mao police station in Manus and Laiba Tadubigi KZP Kuldigi. Epuni say kuntraga makoi mahasi ngang police na mayumdagi pharaba matung magistrate putoktuna makhata na wohong pong tona bigidama police custody remand lokthakre haidi amaramda police ki pauna hai Epuni asi victim adugi mama mapa sunu senapati women police station na say sigi me taraga treta tadubigi manung suna laiba mamzu khulda mahana nupi ama bu izat mahan khibani haibigi complaint tharakhibaga loidana ma asi police na me taraga nipana phaki aduga ma ki custody remand loiraduna bail thadokraba matung case asiga mari lenana kona sumon tawduna kawba matamda court karaktabadagi kona ma po program offender ni hana lokthokiba laikhraban hensu pausna makhatana phongtokli tendana sumna memna thamjaram gi masumyam puna no wam det naminasi